mayambu ahanamukta ikok non na taram noksiri ngasishu akhona pudaga laksari akhona thajarakpa warida lai Angaobi warigi taramathoi suba tangka ngasi tangkak sidana warisina amuk kari kamdoriba habado mayam punnamakna warisi punna taminasi tabidasi lai Angaobi warigi taramathoi suba tangka thaningi mayambadi magi manaw nupadu siba matamda mahak yamna sarami manaw nupana sirib kuchi se makoi mamanab ahum asina hatpani thabak subda sigadaba nate lai unaduna sigadaba nate haduna mana yamna kanna mara yekhirami mamanab sing maga nahaloi matamda punki basing adugasu wari saba matamda su mana yu thala thalaga thawai yamba nungaitana wa kayam harami masidagi mamangna thokiba thokdo khara amasu mana nising mamanab sing adu da harami hojikti makhoi ahumbu sing adu tamna pugadabani makhoi ahumbu chap chana parama tambigadabani haduna thaning mayamna wari kaya amashari mana hena singdaribase atai amata natte manaw nupadu sire haduna yumda purokadaba nongma walingai gi numidangda mana kol tawri matamaduda manaw nupagi pholadu paikhale wabudi kari mata ngangde masina maram moraga makhoi ahumna inaw nupa sibloktuna duna harpani maran khudimak lai onnabagi namana thajinbani habse masitani mana khaliba shawbani helba mayamado magi thawrang khudimak punna yarplore matamama makhoina silliba matam ase atai ka sumnate nauba sharat amadi atopa nupadu pharaga singadu tamna pugadabani makhoina hairiba lai thoi lai ongni haiba mafmaduda makhoi uhmusu hatkadabani inaw nupa amadi magi mamanabu lai ongnan begi namada hadokiba makhoi kutimaki mathakta chap chana laman khumlagani haduna manaw nupagi thoram kutimak punna loiraba tung ningthemna mamanaba singado mana kaure aduga nomgi acheng batanja mangairaga makhoi ahumbu punna amukta da phana bhonare nawbusu mahaki mayumda leiba matamda thokiba ukhiba thodoksinga duna mahak ngihakta phawba tumina leiba ngamdabani numidangi matambu orbadi masadu kiti kurumma karigumba tanjada pangkhangda khangba kaya ma yawi magi mamana phajana themi aduga wahang kaya ama sangi nawbusu singadugi thokiba thodoksin mamanab ani sikhibagi wari khudeba mamadilrami mamasu masagi wasing adu taba matamda masu yamna pakhalami matungdadi langphaida thabak suba sakano haduna phawba mamana hairabani matamsu pharan mukurakle mamanab sarat ki mawama pausu nawbana karimata tadre aduga atopa magi mamanab amadugi maramdasu pau karimata taba leitre karigumba tanjadasu mana nisingi singdale horiba ahal maibaduna kari karam trongni nupi yaduga nupa adugana mabu otpiram gudra natraga mabusu awaba tahallam gudra habagi nungaitaba kaya amasu nawbagi wakhanda phawri adubu kudimak singa siningsinglaga magi pusida hena wanabani awaba khudong thiba tanabni haduna khanbudi khandre numidangi matam hek oirapu khudingi nawba adum magi masada pakatpadi tattana phawdaba natte mana phawriba sigum mamanaba sarasu adum phawribani makhoina thabak kanna suringai siraba thaninna makhoigi manak chalaga mana tokiba mongsing aduga amuk nongma sathiba numidang amada mamanaba adubu thaninna hatkiba chapkibagi thodoksing ado nisingga matamda su sarat yamna warami mahaksu ngahaka tumina leiba ngamde numidang tumma matamda su aki akhang yama tawi malakna ke tawi haduna mahak yu yama thai yu thalaga awaba kaugani akiba sing kaugani haduna adum thai mahaki atopa naknaba singdabadi masigi wari aseng masing loina tamde mamanaba anido lai unaduna sibani asidagi henba atopa wa mata main haramde asumna magi yumda leiba matamda makhoi ahum pangkida kinabani matam kharagi tung ningthemna thorang ama sille thorang ado atai kari matanate ahanba oina mahangna yamma thajaba mi amabu nawbagi mayum tamna tharaklami mahangna kari hayalli nawbagi manak yorbatung nupa aduna nawba dharami nawba nangbu nangi namanaba sharanna amuktu unasi haibani mana pause aingonda lona harakbani nakhoi khunga thangnaba mi kana amta chanadaba lambido aduda
ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ ꯈꯪꯗꯦ ꯃꯍꯥꯛꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯝꯅ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯅꯥꯎꯕꯁꯨ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯅ ꯁꯔꯟꯅ ꯑꯁꯨꯝꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯗ ꯊꯥꯖꯔꯝꯃꯤ ꯃꯍꯥꯛꯁꯨ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯔꯝꯃꯤ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯅꯤꯡꯕꯗꯒꯤ ꯄꯥꯎ ꯄꯤꯔꯛꯄꯣꯏ ꯈꯜꯂꯨꯕꯅꯤ ꯅꯨꯄꯥꯗꯨꯅ ꯁꯥꯟꯅꯕ ꯇꯥꯠ ꯈꯨꯗꯤꯡꯃꯛ ꯅꯥꯎꯕꯅ ꯄꯨꯟꯅ ꯊꯥꯖꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯟꯅꯕ ꯁꯔꯠꯇꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯅꯥꯎꯕꯅ ꯋꯥꯔꯤ ꯑꯃ ꯂꯩ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ ꯎꯅꯐꯝꯗꯤ ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯁꯨ ꯀꯔꯤ ꯀꯝꯗꯧꯔꯤ ꯅꯥꯎꯕ ꯑꯃꯗꯤ ꯁꯔꯠꯅ ꯅꯪꯕꯨ ꯎꯅꯗꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯄꯥꯎ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯃꯐꯝ ꯃꯇꯝ ꯊꯥꯔꯕꯅꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯟ ꯅꯥꯎꯕ ꯁꯔꯠ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛꯀꯤ ꯀꯅꯥ ꯑꯃꯗ ꯆꯠꯅꯗꯕ ꯅꯥꯎꯕ ꯈꯣꯏꯒꯤꯗꯤ ꯍꯦꯛ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯆꯤꯟꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯦꯡꯅꯩ ꯍꯦꯛ ꯎꯅꯕꯒ ꯅꯥꯎꯕꯅ ꯁꯔꯠꯇ ꯍꯪꯉꯤ ꯁꯔꯠ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦ ꯁꯔꯠꯁꯨ ꯅꯥꯎꯕꯅ ꯑꯗꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯑꯩꯗ ꯅꯪꯅ ꯄꯥꯎ ꯄꯤꯔꯛꯄꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯧꯏ ꯍꯥꯏꯕꯗꯒꯤ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯁꯔꯠꯅꯁꯨ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯄꯥꯎ ꯆꯦꯟꯗꯦ ꯅꯥꯎꯕꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯅꯥꯎꯕꯅꯁꯨ ꯃꯤ ꯑꯃꯅ ꯅꯪꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡꯅꯕ ꯌꯥꯝꯅ ꯍꯦꯜꯂꯛꯏ ꯅꯥꯎꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯄꯥꯎ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯎꯁꯤꯠ ꯎꯅꯅꯕ ꯁꯤꯜꯂꯤꯕꯅꯣ ꯁꯔꯠꯁꯨ ꯋꯥꯈꯜ ꯈꯜꯂꯛꯏ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯆꯤꯡꯅꯩꯕꯣ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯣꯔꯦ ꯃꯈꯣꯏꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯃꯥꯜꯂꯤꯕꯣ ꯅꯨꯄꯥ ꯑꯃꯗꯁꯨ ꯃꯥꯒꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯈꯨꯝꯃꯛꯏ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯀꯧꯕ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯁꯛꯇꯨ ꯑꯃꯨꯛꯇ ꯐꯥꯎ ꯎꯗ꯭ꯔꯤꯅꯦ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯣꯔꯦ ꯃꯈꯣꯏꯒꯤꯗꯣ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤꯅꯦ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯃꯈꯣꯏ ꯃꯤ ꯃꯔꯤ ꯃꯉꯥ ꯃꯃꯥꯏ ꯃꯃꯤ ꯄꯨꯟꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯌꯥꯎꯏ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯃꯩ ꯅꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯁꯤꯡꯒꯗꯣ ꯇꯨꯡꯗ ꯄꯨꯟꯁꯤꯜꯂꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯀꯠꯂꯝꯃꯤ ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯅꯪꯍꯧꯕ ꯅꯠꯇꯦ ꯃꯆꯤꯟꯕꯨꯗꯤ ꯈꯨꯝꯗꯦ ꯃꯃꯤꯠ ꯄꯨꯟꯅ ꯈꯨꯝꯈ꯭ꯔꯕꯅꯤ ꯁꯔꯠꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯃꯈꯣꯏꯅ ꯐꯥꯔꯒ ꯂꯩꯔꯤꯉꯩ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯥꯎꯕꯁꯨ ꯍꯪꯉꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯁꯨ ꯀꯤꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯈꯣꯏꯅ ꯀꯤꯅ ꯄꯥꯈꯠꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯟꯅ ꯅꯣꯛꯏ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥꯗꯁꯨ ꯃꯃꯤꯠ ꯄꯨꯜꯂꯒ ꯊꯝꯕꯅꯤꯅ ꯃꯈꯣꯏꯅ ꯎꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯛꯇ ꯑꯃꯗꯤ ꯃꯥꯒꯤ ꯅꯪꯒꯟꯗ ꯐꯥꯎꯕ ꯃꯈꯨꯠꯅ ꯊꯥꯔꯝꯃꯤ ꯅꯥꯎꯕꯅ ꯈꯔ ꯁꯥꯎꯅ ꯈꯨꯝꯃꯤ ꯍꯦꯔꯥ ꯀꯤꯟꯅꯒꯗꯤ ꯃꯨꯔꯛꯀꯅꯨꯗ ꯅꯈꯣꯏꯒꯤ ꯅꯈꯨꯠ ꯆꯜꯂꯦ ꯅꯈꯣꯏꯅ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯀꯩꯁꯨꯝ ꯂꯥꯠꯈꯤꯗꯕꯅꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯐꯥꯔꯤꯕꯅꯣ ꯇꯣꯏꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯃꯠꯇ ꯐꯪꯗꯦ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗꯨꯅ ꯅꯥꯎꯕꯈꯣꯏꯅ ꯊꯕꯛ ꯁꯨꯔꯝꯕ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯝꯁꯤꯜꯂꯛꯄ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯕꯨ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯥꯡꯃꯛꯇ ꯂꯦꯞꯍꯜꯂꯤ ꯃꯥꯒꯤ ꯄꯨꯜꯂꯤꯕ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯍꯥꯡꯗꯣꯛꯏ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯝꯁꯨꯠ ꯇꯧꯔꯝꯂꯦ ꯃꯈꯣꯏꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏꯕꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯠꯁꯤꯡ ꯑꯗꯨ ꯅꯣꯏꯔꯒ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯇꯩ ꯑꯃꯗꯤ ꯃꯁꯛ ꯁꯦꯡꯅ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯤꯡꯊꯦꯝ ꯇꯞꯅ ꯊꯣꯔꯛꯏ ꯃꯈꯨꯠꯇꯁꯨ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯑꯩꯅꯅꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯎꯅꯍꯜꯂꯒ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯅꯅꯤ ꯉꯁꯥꯏ ꯀꯤꯟꯅꯒꯗꯤ ꯃꯨꯔꯛꯀꯅꯨ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪꯂ ꯅꯥꯎꯕ ꯍꯥꯏꯁꯦ
ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯈꯣꯏꯅ ꯂꯥꯏꯑꯣꯛꯅꯕꯒꯤ ꯅꯃꯥꯗ ꯅꯈꯣꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯕꯅꯤꯅ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯉꯁꯤꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯕꯅꯤꯅꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ ꯑꯃꯨꯛꯁꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯦ ꯀꯗꯥꯏ ꯅꯈꯣꯏꯅ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯎꯅꯦ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯦꯗꯅ ꯊꯣꯛꯂꯛꯎꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯅꯤ ꯌꯦꯡꯒꯦꯅꯦ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗꯕ ꯏꯅꯥꯎꯅꯨꯄꯥꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯕꯨ ꯅꯈꯣꯏꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯂꯒ ꯅꯈꯣꯏꯅ ꯂꯥꯏꯗ ꯅꯃꯥ ꯊꯥꯡꯕꯅꯤ ꯀꯗꯥꯏ ꯁꯥꯊꯤꯕ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯊꯣꯛꯂꯛꯎ ꯌꯦꯡꯒꯦꯅꯦ ꯅꯥꯄꯜ ꯀꯥꯅ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯦ ꯑꯃꯨꯛꯁꯨ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯃꯥꯅ ꯑꯣꯟꯁꯤꯜꯂꯒ ꯐꯠꯇꯕ ꯂꯥꯏ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯦꯝꯅ ꯂꯥꯎꯔꯦ ꯑꯇꯣꯞꯄ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯂꯥꯏꯕꯨ ꯀꯔꯦꯝꯅꯗꯨꯅ ꯎꯁꯤꯠꯇꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯁꯦꯡꯅ ꯃꯝꯁꯤꯜꯂꯛꯄ ꯇꯟꯖꯥ ꯑꯁꯤꯗ ꯀꯤꯔꯕꯅꯤ ꯃꯈꯣꯏꯅ ꯀꯟꯅ ꯂꯥꯎꯔꯤꯕ ꯃꯈꯣꯏꯅ ꯎꯁꯤꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯇꯠꯇꯅ ꯐꯥꯎꯏ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯦ ꯅꯈꯣꯏ ꯑꯍꯨꯝ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯈꯣꯏ ꯈꯪꯉꯨ ꯂꯥꯏ ꯍꯥꯏꯕꯗꯣ ꯀꯩꯗꯧꯉꯩꯗ ꯊꯥꯖꯒꯅꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯈ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤꯟ ꯊꯣꯛꯄ ꯇꯝꯅꯕ ꯀꯩꯗꯧꯕ ꯍꯥꯏꯕꯗꯣ ꯀꯩꯗꯧꯉꯩꯗ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯤ ꯐꯅꯌꯥꯝꯅ ꯇꯨꯝꯈꯤꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯊꯋꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯈꯪꯖꯧꯍꯦ ꯉꯁꯤꯒꯤ ꯅꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯏꯀꯨꯠ ꯑꯁꯤꯃꯛꯅ ꯍꯥꯠꯂꯒ ꯐꯨꯝꯂꯒ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯆꯠꯈ꯭ꯔꯒ ꯅꯈꯣꯏꯅ ꯃꯤꯍꯧ ꯆꯥꯎꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯍꯥꯠꯄꯅꯤ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯔꯣꯏꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯅꯤꯡꯒꯗꯕ ꯂꯥꯏ ꯅꯤꯡꯉꯨ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯧꯋꯣꯅꯦ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯋꯥ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯎ ꯅꯈꯣꯏ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯊꯥꯖꯅꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯒꯦ ꯃꯈꯣꯏꯍꯨꯝꯁꯨ ꯐꯥꯔꯛꯑꯣ ꯑꯁꯤ ꯐꯥꯔꯒ ꯄꯨꯔꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯐꯥꯔꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯑꯃ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯐꯨꯝꯈꯤꯕ ꯑꯗꯨꯒꯤ ꯃꯪꯒꯨꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯂꯥꯛꯑꯝꯃꯤ ꯃꯈꯨꯠꯇ ꯁꯣꯔ ꯆꯤꯡꯂꯒ ꯂꯥꯛꯑꯦ ꯅꯥꯎꯕ ꯁꯔꯠ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤꯔꯣꯝꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯐꯅꯌꯥꯝꯅ ꯃꯝꯁꯤꯜꯂꯕꯅꯤ ꯑꯁꯨꯝ ꯄꯨꯔꯒ ꯂꯥꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯛꯏ ꯃꯇꯝꯁꯨ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯪ ꯑꯗꯣ ꯆꯞ ꯆꯥꯕ ꯖꯒꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯈꯨꯠꯄꯨꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯋꯥꯏꯗꯣ ꯃꯈꯣꯡꯅ ꯃꯥꯔꯒ ꯈꯔ ꯇꯣꯡꯈꯠꯄ ꯖꯒꯥꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯤ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯪ ꯑꯅꯤ ꯑꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯇꯨ ꯃꯁꯤꯒꯤ ꯃꯪ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯌꯦꯡꯉꯨ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯊꯣꯔꯛꯄ꯭ꯔꯥ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯂꯥꯛꯄ꯭ꯔꯥꯕ ꯑꯁꯤꯒꯤ ꯃꯪꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯃꯪ ꯑꯅꯤꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯡꯗꯨꯅ ꯀꯟꯅ ꯅꯦꯠꯂꯤ ꯀꯥꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯔꯦ ꯇꯟꯖꯥꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯉꯤ ꯀꯤꯕꯅꯤꯅ ꯋꯥꯕꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯑꯇꯩꯅꯁꯨ ꯃꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯕꯦꯠ ꯅꯦꯠꯂꯤ ꯑꯗꯨꯒ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯟ ꯆꯣꯜꯂꯒ ꯅꯤꯠꯂꯝꯕ ꯄꯪꯆꯣꯡꯗ ꯆꯣꯡꯉꯝꯕ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯈꯪꯗꯅ ꯀꯔꯤꯃꯠꯇ ꯎꯗꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯆꯤꯡꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ ꯁꯤꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯄꯨ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯈꯤꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯩ ꯑꯗꯨꯁꯨ ꯉꯁꯥꯏꯋꯥꯏꯗꯤ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯔꯝꯃꯅꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯅꯤꯡꯊꯦꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯕꯨ ꯀꯜꯂꯨꯗ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯁꯨ ꯅꯤꯡꯊꯦꯝꯕꯨ ꯆꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯥꯜꯂꯤ ꯁꯛꯁꯨ ꯎꯗꯦ
ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯃꯥꯕꯨ ꯆꯤꯡꯂꯒ ꯑꯗꯨꯝ ꯄꯨꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯤꯡꯊꯦꯝꯕꯨ ꯇꯥꯜꯂꯤꯉꯩ ꯅꯤꯡꯊꯦꯝꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯕꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯍꯜ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥ ꯂꯩꯔꯤꯕꯩ ꯈꯟꯗꯨꯅ ꯃꯥꯒꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯑꯁꯣꯝꯗ ꯅꯤꯡꯊꯦꯝ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯈꯤꯕꯗꯣ ꯀꯌꯥ ꯀꯟꯅ ꯚꯥꯞ ꯑꯣꯏꯈꯤꯔꯝꯗꯦ ꯃꯝꯁꯨ ꯐꯅꯌꯥꯝꯅ ꯃꯝꯂꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯆꯤꯡꯂꯒ ꯄꯨꯔꯤꯕꯗꯣ ꯐꯥꯕꯨꯗꯤ ꯐꯥꯔꯦ ꯅꯤꯡꯊꯦꯝꯒꯤ ꯅꯥꯡꯒꯜ ꯃꯥꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠꯁꯤꯡ ꯐꯅꯌꯥꯝ ꯁꯦꯒꯥꯏꯔꯕꯅꯤ ꯅꯤꯡꯊꯦꯝ ꯉꯁꯥꯏꯋꯥꯏꯗ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯅ ꯉꯥꯜꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯈꯔ ꯈꯔ ꯀꯤꯕꯗꯨ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯤ ꯅꯣꯡꯃꯩꯅ ꯈꯨꯗꯤꯡꯃꯛ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯃꯥꯅ ꯍꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯆꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯕ ꯖꯥꯠꯂꯥ ꯑꯁꯤꯗꯕꯨ ꯂꯥꯏ ꯊꯣꯛꯄ ꯖꯥꯠꯂꯅꯦ ꯅꯤꯡꯊꯦꯝꯅ ꯊꯣꯛꯂꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ ꯀꯗꯥꯏ ꯌꯦꯡꯉꯣ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯕꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯆꯤꯡ ꯑꯁꯤꯒꯤ ꯏꯁꯣꯔ ꯂꯩꯔꯝꯕ ꯇꯥꯔꯁꯨ ꯐꯠꯇꯕ ꯂꯥꯏ ꯂꯩꯔꯝꯕ ꯇꯥꯔꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯕꯗꯤ ꯅꯣꯡꯃꯩꯒꯤ ꯃꯅꯥꯛꯇꯗꯤ ꯂꯥꯏ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯇꯩꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯃꯔꯨ 5-10 ꯀꯥꯞꯊꯣꯛꯂꯝꯃꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯅ ꯃꯈꯥꯗ ꯇꯨꯔꯝꯃꯤ ꯇꯨꯔꯕꯁꯨ ꯄꯥꯛꯊ ꯇꯧꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯛꯊꯔꯒ ꯆꯦꯜꯂꯛꯏ ꯑꯁꯣꯝꯗꯁꯨ ꯃꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯇꯅꯤ ꯃꯅꯥꯛ ꯑꯗꯥꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯎ ꯋꯥꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯎ ꯋꯥꯁꯤꯡꯅ ꯄꯨꯡꯅꯣꯝꯗ ꯅꯣꯝꯕ ꯀꯌꯥ ꯑꯗꯨꯗ ꯃꯈꯣꯏ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯣꯉꯥꯟꯕ ꯅꯥꯄꯜ ꯑꯃ ꯂꯩꯕꯅꯤꯅ ꯂꯥꯏ ꯊꯣꯔꯛꯀꯦꯔꯥ ꯊꯣꯔꯛꯑꯣꯏꯔꯥ ꯑꯩꯗꯤ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯀꯩꯅꯣꯝꯇ ꯂꯦꯡꯕ ꯌꯥꯗꯦ ꯂꯦꯡꯐꯝ ꯑꯗꯣꯝꯗ ꯅꯣꯡꯃꯩ ꯑꯗꯨ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯔꯛꯂꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯈꯤꯕꯗꯒꯤ ꯑꯍꯜ ꯑꯗꯣ ꯃꯥꯒꯤ ꯁꯪ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯣ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯅ ꯅꯝꯂꯒ ꯃꯥꯕꯨ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ ꯃꯁꯥꯗꯣ ꯇꯞ ꯇꯥꯔꯕꯅꯤ ꯋꯥꯕꯅ ꯃꯥꯒꯤ ꯃꯁꯥꯗꯣ ꯂꯦꯡꯒꯣꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯃ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯍꯜ ꯑꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯤꯡ ꯆꯤꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯄꯤ ꯃꯥꯅ ꯇꯣꯔꯆꯂꯥꯏꯠꯇꯨ ꯍꯦꯛ ꯀꯥꯞꯄꯒꯗꯤ ꯃꯥꯅ ꯇꯁꯦꯡꯅ ꯎꯔꯦ ꯆꯦꯜꯂꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯃ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯝꯕ ꯅꯥꯎꯕ ꯁꯔꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯌꯥꯃꯛꯇꯗ ꯃꯈꯣꯏ ꯑꯍꯨꯝ ꯎꯞꯁꯤꯟꯅ ꯇꯨꯔꯝꯃꯤ ꯑꯗꯨꯒ ꯀꯞꯂꯒ ꯀꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯇꯠꯇꯅ ꯍꯥꯏꯖꯔꯝꯃꯤ ꯑꯍꯜ ꯑꯗꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨꯅꯁꯨ ꯃꯥ ꯍꯦꯟꯅ ꯀꯤꯔꯕꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯑꯍꯜ ꯑꯗꯨꯅ ꯈꯪꯉꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯦꯝꯂꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯅꯥꯎꯕꯅ ꯈꯨꯝꯃꯤ ꯃꯥꯃꯥ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯊꯅꯤꯡꯒꯤ ꯃꯌꯥꯝꯕꯗꯣ ꯃꯥꯅ ꯈꯨꯠꯄꯨ ꯑꯃ ꯀꯧꯔꯒ ꯑꯩꯈꯣꯏꯕꯨ ꯐꯥꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯑꯩꯈꯣꯏꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯁꯤꯃꯛꯇꯗ ꯃꯅꯥꯎ ꯅꯨꯄꯥ ꯁꯤꯈꯤꯕ ꯆꯤꯡ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ ꯃꯥꯃꯥ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯁꯤꯈꯤꯕꯗꯣ ꯃꯗꯨ ꯍꯥꯠꯂꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯃꯥ ꯊꯅꯤꯡ ꯃꯌꯥꯝꯕ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯑꯍꯜꯗꯣ ꯃꯥ ꯑꯣꯏꯔꯝꯃꯤ ꯃꯥꯃꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯁꯔꯠꯅꯕ ꯈꯨꯝꯃꯤ ꯑꯁꯦꯡꯕꯅꯤ ꯃꯥꯃꯥ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯍꯜꯗꯨꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ ꯀꯧꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯒ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯃꯥꯃꯥ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯪ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯍꯜꯂꯒ ꯃꯥꯅ ꯃꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯡꯗꯨꯅ ꯀꯟꯅ ꯀꯥꯎꯔꯒ ꯅꯦꯠꯂꯤ
Mana napal kana kana. Kadai, lai thok pri yengo. Akhoi gi naw nupa lai unrag si habado. Kadai, aina asida nupi mag nupa mag su hat kibani. Makhoi gi thawai sing thorok pri yengo. Wai si haina mana makhong aduna kanna kanna kawe. Matam aduda ahal duna yam khaning na hange. Mana tuna karok matam di kisum tawdabra. Ama nupa ki gancha wa nupa duna makhumi. Kari gida tawroi mama. Mana napan kana kanna karok patalag asidani. Kui hude. Mikup kharagi matungdadi magi makhong ani do. Kari no khangtaba sawpa mana. Tap paraga singkhirami. Aduga asom singang maruplamda soro singliga pukhibani. Masu kanna lawi. Makhoi mamanaba lakminaba singaduna magi idom tamna tankibani. Tanja asida akhoi uhum chap manaraga mamagi manakta masilakpani. Mama, akhoi kari tawgadage. Makhoi di nongmai supai. Akhoi uhum awaba khudong thibadi tarani. Mama su akhoi ga pullabadina awaba khudong thibase soidan maki tarani ko mama. Asumna haraga makhoi uhum pakat na kina kabe. Ahal maibadsu wakan kaya makhalle. Makhoi uhum nongmai paibanina karamna mayok nagani. Aduga amuksu makhoi na nupi siga nupa siga hatkibagi ningamdaba sauning makaya do ahal adugi masara tatana phawri. Chingkhong asimaktada miyoi kaya ama awaba takiba mikap merakhon kaya ama thokankiba. Aduga amuksu misi mina yawkhibase makhoi phattaba singaduna tawriba ngaktani. Adubu ngasidi makhoi masana masagi makhongda singjangna yanba habadu oirakadabani. Makhoi amata hingnadi maimumda halaroi. Adubu akhoi sikindaba yade. Makhoina nongmai phana pairabasu makhoiga nongmai singado yamu thunamak atopa ahangma malangda pangkapta kapnaba maru loikhinaba mamana thorang ama silagani. Yengo mamagi isase punna poklabani. Adubu makhoi phattaba singado ngasigi numitta maru phangna manghandabadi yaroi. Law thongase kananamna kanna ngao chena losilo manung asida akhoi lona thabak tawba horase. Aigisu aina ngamjaba haina hijabasing thadorakani. Makhoigi nongmai singado ahangma malangda pangkapta kaphangadabani. Ai thorang torake nakhoi mi yengo aiga mateng palao. Wahaisi haina ahaladuna magi posesing puthorei aduga lairon sonda horai. Kari buthokadori mayam oroibada amukana khurumjari.